ꯌꯥꯝ ꯆꯥꯛ ꯆꯥꯔꯕꯣ? ꯑꯗꯨ ꯃꯌꯥꯝ ꯁꯨꯝ ꯋꯥꯔꯤ ꯁꯨꯅꯁꯤ, ꯑꯩ ꯆꯥꯛ ꯆꯥꯕ ꯍꯧꯈꯤꯒꯦ ꯅꯣꯡ ꯂꯥꯛꯄꯅꯤꯅ꯫ ꯉꯁꯤꯁꯦ ꯂꯥꯏꯚ ꯊꯥꯔꯔꯣꯏ ꯈꯜꯂꯝꯕꯅꯤ, ꯋꯥꯁꯨ ꯋꯥꯅ ꯉꯥꯛꯇꯪ ꯊꯥꯒꯦ꯫ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯌꯨ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯃꯌꯥꯝ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯦ, ꯁꯤ ꯉꯥ ꯊꯣꯡꯕ ꯂꯩꯔꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ꯫ ꯁꯤꯒ ꯑꯩ ꯆꯥꯛ ꯄꯨꯈꯝ ꯂꯩꯔꯦ꯫ ꯁꯤꯒ ꯑꯩꯒꯤ ꯐꯖꯕ ꯏꯁꯤꯡ ꯈꯨꯖꯥꯏ꯫ ꯁꯤ ꯉꯥꯁꯤ ꯀꯩꯅꯣꯝ ꯀꯧꯕꯅꯦ ꯀꯥꯎꯈ꯭ꯔꯦ ꯑꯩꯁꯨ꯫ ꯃꯌꯥꯝ ꯎꯔꯦꯗ ꯉꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯅꯣ ꯑꯩꯈꯣꯏꯒꯤ ꯉꯥꯇꯦꯟ ꯃꯥꯟꯕꯤꯗꯣ꯫ ꯑꯗꯩꯗꯤ ꯑꯁꯤꯅ ꯃꯤꯔꯒꯥ ꯃꯇꯨꯝ꯫ ꯀꯔꯤ ꯆꯥꯏꯅꯣ ꯍꯧꯗꯣꯡꯁꯦ? ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯕ ꯍꯧꯒꯦ, ꯃꯌꯥꯝꯗ ꯆꯥꯛ ꯆꯥꯈꯣꯝꯗ ꯏꯟꯖꯒꯦ꯫ ꯑꯩꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯃꯌꯥꯝ꯫ ꯁꯤ ꯉꯥꯁꯦ ꯑꯥꯗ ꯐꯪꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣꯗꯣ? ꯃꯃꯤꯡ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ, ꯑꯩꯈꯣꯏꯅ ꯉꯥꯇꯦꯟ ꯃꯆꯥ ꯍꯥꯏꯕꯅꯦꯕ꯫ ꯇꯥꯡꯕꯅꯦꯕ꯫ ꯑꯩ ꯂꯥꯛꯑꯦ, ꯋꯥꯎ ꯁꯟꯗꯅ ꯆꯥꯛ ꯆꯥꯔꯕꯣ? ꯏꯕꯥꯏ ꯆꯥꯛ ꯆꯥꯔꯤꯌꯦꯁꯦ, ꯏꯕꯥꯏ ꯆꯥꯛ ꯆꯥꯔꯤꯁꯦ꯫ ꯍꯧꯔꯕꯣ ꯇꯥꯗ? ꯍꯣꯏ ꯃꯇꯝ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯍꯧꯕꯅꯦ꯫ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯗꯗꯥ? ꯆꯥꯛ ꯀꯥꯏꯗ ꯂꯩꯒꯦ? ꯀꯜꯀꯇꯥꯗ ꯂꯩꯔꯤꯔꯥ ꯌꯨꯝꯗ ꯂꯩꯔꯤꯕ꯭ꯔꯥ? ꯇꯥꯗ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ꯫ ꯀꯔꯤ ꯉꯥꯅꯣ? ꯀꯩꯅꯣꯅꯤ, ꯑꯩꯈꯣꯏꯒꯤ ꯋꯥꯅꯥ ꯃꯥꯟꯕꯤꯗꯣ, ꯋꯥꯅꯥ ꯃꯥꯟꯕꯤ ꯃꯆꯥꯗꯣ꯫ ꯌꯨꯝꯗꯅꯤ꯫ ꯑꯣ ꯑꯣ ꯍꯟꯗꯛ ꯕꯥꯔꯇꯣꯟ ꯆꯠꯇ꯭ꯔꯕꯣ ꯍꯟꯗꯛ?
ꯅꯪ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯒꯗ꯭ꯔꯣ ꯔꯃ ꯑꯩ ꯂꯥꯛꯄꯗ ꯈꯥꯗ ꯆꯥꯛ ꯇꯣꯛꯑꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡ ꯂꯩꯌꯦꯕꯀꯣ ꯅꯥꯎꯕꯤ ꯂꯥꯛꯑꯕꯣ ꯌꯨꯝꯗ ꯐꯣꯟ ꯇꯧꯔꯨꯕ꯭ꯔꯣ ꯅꯅꯦꯕꯨ ꯍꯣꯏꯗ ꯅꯅꯦꯝꯕꯣꯛꯇ ꯐꯣꯟ ꯇꯧꯔꯨꯕ꯭ꯔꯣ ꯋꯥꯎ ꯅꯨꯡꯁꯤꯠ ꯐꯖꯅ ꯂꯥꯛꯑꯦꯍꯦ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯇꯝꯗ ꯃꯥꯂꯌꯥ ꯅꯨꯡꯁꯤꯅ ꯍꯨꯝꯂꯛꯄ ꯂꯥꯛꯇ꯭ꯔꯤ ꯏꯕꯥꯏ ꯍꯣꯏ ꯇꯧꯔꯨꯏ ꯈꯔ ꯐꯔꯦ ꯍꯥꯏꯔꯛꯑꯦ ꯑꯣ ꯍꯣꯏ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯄ꯭ꯔꯦꯁꯔ ꯍꯥꯏꯒꯠ ꯇꯧꯔꯤꯃꯤꯗ ꯃꯥꯏꯗꯣ ꯅꯣꯏ ꯅꯠꯇꯦ ꯍꯦꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯄ꯭ꯔꯦꯁꯔꯁꯤ ꯃꯌꯥ ꯃꯁꯥ ꯄꯥꯝꯃꯤꯁꯨ ꯑꯗꯨꯝ ꯂꯩ ꯃꯁꯥ ꯅꯣꯏꯕ ꯃꯤꯁꯨ ꯁꯨꯝ ꯂꯩ ꯃꯁꯥ ꯅꯣꯏ ꯃꯤꯅ ꯄ꯭ꯔꯦꯁꯥꯔ ꯂꯣꯁꯨ ꯂꯩ ꯃꯁꯥ ꯄꯥꯊꯤ ꯄꯥꯝꯃꯤꯅ ꯍꯥꯏ ꯄ꯭ꯔꯦꯁꯥꯔ ꯂꯩꯕ ꯄ꯭ꯔꯦꯁꯥꯔ ꯀꯔꯤꯝꯇ ꯑꯣꯏꯔꯅꯇꯤ ꯂꯩꯇꯦ ꯍꯟꯗꯛꯀꯤ ꯅꯨꯡꯁꯥꯁꯤꯒꯁꯨ ꯃꯤꯁꯦ ꯄ꯭ꯔꯦꯁꯥꯔ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯟꯗꯛꯀꯤ ꯅꯨꯡꯁꯥꯁꯤꯒꯁꯨ ꯃꯤꯁꯦ ꯄ꯭ꯔꯦꯁꯥꯔ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯀꯣ ꯍꯣꯏ ꯂꯥꯛꯑꯦ ꯑꯣ ꯂꯥꯛꯑꯕꯣ ꯐꯔꯦ ꯐꯔꯦ ꯀꯩꯗꯧꯅꯤ ꯑꯍꯟ ꯑꯣꯏꯔꯛꯄꯅꯤꯗꯅ ꯅꯣꯏꯁꯨ ꯃꯄꯥꯟꯗ ꯂꯩ ꯆꯦꯛꯁꯜꯂꯨ ꯍꯛꯆꯥꯡ ꯄꯥꯔꯒꯇ ꯄꯩꯁꯥ ꯂꯩꯇꯕ ꯅꯠꯇꯦꯀꯣ ꯃꯤꯄꯨꯝ ꯂꯣꯏꯅ ꯄꯩꯁꯥ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯄ꯭ꯔꯦꯁꯥꯔ ꯀꯥꯔꯗꯤ ꯃꯁꯝ ꯃꯔꯤ ꯅꯥꯔꯛꯀꯅꯤ ꯑꯗꯩ ꯏꯁꯥꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯈꯔ ꯅꯣꯏꯅ ꯈꯔ ꯄꯣꯞ ꯄꯨꯅ ꯁꯤ ꯅꯣꯏꯅ ꯈꯣꯠꯇꯅꯀꯣ ꯆꯤꯛꯅꯧꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯅꯣꯏꯊꯕ ꯑꯗꯨꯅꯤ ꯀꯔꯤ ꯌꯦꯟꯖꯥꯡ ꯊꯣꯡꯒꯦ ꯎꯅꯥ ꯂꯣꯏ ꯍꯨꯟꯗꯔꯦ ꯍꯟꯗꯛꯇꯒꯤ ꯌꯦꯡꯉꯨ ꯁꯨꯅꯤ ꯃꯌꯥꯝ ꯅꯨꯡꯁꯤ ꯂꯥꯛꯑꯦ ꯀꯔꯦꯟꯁꯤ ꯆꯠꯈ꯭ꯔꯦ ꯑꯦ ꯋꯥꯇꯣꯟ ꯍꯥꯏꯗꯔꯝ ꯇꯥꯔꯦꯅꯦ ꯋꯥꯇꯣꯟꯅ ꯈꯦꯠꯄ ꯑꯣꯏꯅ ꯇꯥꯔꯦ ꯈꯤꯇꯪ ꯍꯥꯡꯗꯣꯛꯑ ꯉꯥꯏꯍꯥꯛ ꯆꯪꯖꯔꯛꯀꯅꯤ ꯅꯨꯡꯁꯤꯠ
Amor halang tu, amor kanto amor lo jalu. Doon te, doon, Amor tu. Aye. Jatuh di sini mau jadi. Ang tumi to. Ay, tumbalo. Tumi nga da. Tumi to. Tummo mi kita. Ay, tumbalo ba ni nai ko na ko. Ice cream pizza ba to tung kre. Hay hawro charger em thab. Bira phadana ice cream da fridge mang da. Tumgale. Mga charger ni ice cream da. Mahi sira ga dum iram phasagi. Ice cream lo jam na he nungara ani ko ka na he amor ka tan. Ani ko ka na. Musit kan ba mali. Oh, how basanta. Musit kali oja. Nang tumuro ka na. Ano na? Alam ko. Musit kali oja. Alam ko bilang. Sila oja. Ay na kung jay dira. Sura yo kung jay dira. Ha? Apa aku boleh tak aku boleh mui cara. Tapi nan cara teman. Boleh terus satu. Ada. Nanti. Mui cari punya sini. Cari. Ada cara ni cat over. Nanti. Kuyan nga nung marami ito, kahit ang wala, ito pundan mo lang. Kuyan, tingnan tayo. Dati, ito mo yung tada. Karena ya dah. Ayo tanggal juga, kok tanggal juga. Jadi aku bertiga mau begitu juga. Ang doktor ato. Ang doktor ba? Go. Tako, lalo. Mana lagi ni? Kok tanggal ni harus di aku kecil ya. Mama. Lalu deh. It's mama siya tumagal na. Lima hati dia kerang. Kita kawin. Hati tu bawa ni nak. Lại Guwahati di nung si toro mo ina ko. Ding atang na nung si laktan na no na ban o he ni sunungay ta ba. Thank you sudah ni ay nantat. Ni ngai te. Mung si se. Ni ngai te. Mung si se mung chang pri ngai mung chang tan olang ba. Mung si kita mu chala di kare ne te chen ma haure. Chen ngai te ba ko. Sana motor tak lan. Motor tak kini. Tanya. Tanya jago. Hah?
와또인데 켈란 말이야. Kana-kana sinaw halao support to pirmo support. Thì kana này thì ghê chứ nó wow nang kiki hàng đốp không bạ mình xin là wana pusaleo wana ni có wana cần bạ xin nào phém copy Pendas tadi kilo mana juga. Yung dia ni. Wah, geli. Wah, geli. Malang oi lah. wow nông không ê betul sih sih nggak jauh dari mari Mantap. nông không ini tak berapa jam size-nya kemana sih lah? Kita dari free share 사람이야. 지나면 얌 레디 보. 네 수능할 때 해볼까? 이게 ngasi디 10:30 나래. Yang lebih bro, sino 1, 2, 3, 4, 5. Eh, nak kau tu tunggu dia, ha? Tunggu dia lagi. Iya. 오늘 내 아이 방 가리 사지리 bro. 항상 시장은 현도래. 사지리 bro. mana cái nó plastic kìa mana cái nó chỉnh kìa machine pa mà chase jam na lam hen do re 근데 하지 않는 하지 잡아 잡아 피는 거래 오자 ngasi xe ngao nó nó chơi giờ 오자 đi cái mà thì nó bị đeo giờ
ꯑꯩ ꯉꯁꯤ ꯉꯥ ꯑꯣꯏꯅ ꯍꯣꯠꯅꯖꯔꯦ ꯑꯣꯖꯥꯕꯨ ꯁꯤꯒꯗꯤ ꯅꯣꯡ ꯅꯨꯡꯁꯤꯠꯁꯦ ꯂꯥꯛꯏ ꯑꯣꯖꯥ ꯑꯩꯁꯨ ꯉꯥ ꯚꯥꯏ ꯍꯣꯏ ꯑꯣꯖꯥ ꯃꯦꯁꯦꯖ ꯗꯤꯂꯤꯠ ꯇꯧꯕꯤꯅꯨ ꯁꯨꯝ ꯂꯩꯖꯁꯅꯨ ꯑꯣꯖꯥ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯣꯖꯥ ꯑꯩꯁꯨ ꯉꯥ ꯆꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅ ꯆꯠꯊꯔꯤꯒꯦ ꯑꯣꯖꯥ ꯍꯧꯖꯤꯛ ꯅ꯭ꯌꯨꯁ ꯇꯥꯕꯗꯗꯤ ꯅꯨꯡꯉꯥꯏꯐꯝ ꯂꯩꯇꯦ ꯉꯥꯏꯍꯥꯛ ꯂꯩ ꯋꯥ ꯑꯃ ꯉꯥꯏꯍꯥꯛ ꯋꯥ ꯑꯃ ꯍꯧꯖꯤꯛ ꯀꯔꯤ ꯅꯣꯡ ꯈꯣꯡꯉꯤ ꯋꯥꯎ ꯂꯋꯥꯏ ꯂꯣꯏꯇꯣꯟ ꯌꯧꯔꯛꯑꯦ ꯅꯣꯡꯁꯦ ꯑꯣ ꯑꯗꯨꯝ ꯑꯝꯍꯥꯅꯤ ꯍꯣꯏꯅꯦ ꯁꯨꯝ ꯂꯩꯔꯦꯅ ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ ꯈꯪꯗꯦ ꯍꯣꯏ ꯃꯁꯤ ꯂꯣꯏꯁꯟꯕꯕꯨꯗꯤ ꯀꯩꯁꯨ ꯀꯨꯏꯕ ꯄꯣꯠ ꯅꯠꯇꯦꯗ ꯃꯅꯨꯡꯗ ꯋꯥꯔꯤ ꯑꯃ ꯂꯩꯕꯗꯨꯅ ꯁꯨꯝ ꯇꯧꯕꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯇꯅ ꯄ꯭ꯔꯖꯥꯇꯅ ꯄꯦꯟꯗꯕꯒꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯄꯨꯡꯁꯛ ꯁꯛꯄ ꯍꯥꯏꯕꯗꯨꯅꯤ ꯂꯥꯜꯍꯧꯕ ꯃꯈꯣꯏ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒ ꯇꯧꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯗꯤ ꯀꯩꯁꯨ ꯂꯩ ꯄꯣꯟꯇꯦ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯚꯥꯔꯠ ꯁꯔꯀꯥꯔ ꯏꯁꯇꯦꯠ ꯁꯔꯀꯥꯔ ꯒꯣꯔꯃꯦꯟ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯁꯨ ꯀꯩꯁꯨ ꯂꯩ ꯄꯣꯟꯇꯦꯕ ꯃꯣꯏ ꯂꯣꯏꯁꯪ ꯍꯥꯏꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯑꯥꯏ ꯑꯥꯔ ꯕꯤ ꯀꯃꯥꯟꯗꯣꯒꯤ ꯃꯈꯨꯠꯇꯗꯤ ꯃꯤꯅꯤꯠ 5 ꯐꯥꯄꯣꯟꯇꯦ ꯑꯗꯨꯒ ꯃꯅꯨꯡꯗ ꯏꯆꯦꯜ ꯑꯃ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏ ꯊꯥꯅꯗꯕꯒꯤ ꯁꯨꯝ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯃꯅꯨꯡꯗꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯁꯨꯝ ꯂꯩꯔꯤꯕꯅꯤ ꯍꯦꯛ ꯀꯩꯅꯣ ꯇꯧꯔꯨꯕꯗ ꯁꯣꯏꯔꯛꯀꯗꯧꯕ ꯑꯃ ꯂꯩꯕ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕꯒꯤ ꯁꯨꯝ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯄꯨꯡꯁꯛ ꯁꯛꯄ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗ ꯊꯦꯡꯉꯅꯤ ꯀꯥꯍꯟꯗꯣ ꯇꯧꯔ ꯑꯉꯥꯡ ꯄꯥꯏꯔꯒ ꯇꯨꯝꯈ꯭ꯔꯦ ꯃꯈꯣꯡꯒ ꯀꯣꯟꯁꯤꯟꯈ꯭ꯔꯦ ꯃꯥ ꯃꯈꯣꯡ ꯀꯣꯟꯁꯤꯜꯂꯗꯤ ꯇꯨꯝꯕꯅꯦꯕ ꯃꯈꯨꯠꯁꯦ ꯃꯥꯡꯗꯕ ꯀꯣꯏꯔꯗꯤ ꯃꯥ ꯇꯨꯝꯈ꯭ꯔꯅꯤ ꯈꯜꯂꯣ ꯍꯧꯖꯤꯛ ꯀꯧꯏ ꯃꯥ ꯈꯨꯝꯃꯔꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯈꯨꯝꯃꯛꯀꯗꯣꯏꯅꯤ ꯀꯧꯕꯗ ꯃꯥ ꯇꯨꯝꯃꯗꯤ ꯃꯃꯤꯠꯁꯦ ꯐꯖꯅ ꯎꯏꯁꯟꯕꯅꯦ ꯑꯩ ꯈꯪꯉꯦꯕ
ꯑꯩ ꯀꯧ ꯑꯩ ꯀꯧ ꯈꯨꯝꯃꯔꯣꯏ ꯑꯣ 이붕아 또 ꯈꯨꯝꯗ꯭ꯔꯦꯁꯦ ꯃꯃꯤꯡ ꯑꯂꯥꯃ ꯀꯧ ꯌꯥꯗꯦ ꯃꯥ ꯇꯨꯝꯈ꯭ꯔꯗꯤ ꯍꯥꯎ ꯀꯩꯅꯣ ꯅꯪꯒꯤꯗꯣ ꯇꯞꯃꯟꯈ꯭ꯔꯦꯅ ꯍꯨꯃꯥꯏ ꯃꯃꯥ ꯄꯨꯈꯤꯕꯗꯤ ꯅꯪ ꯀꯧꯏ ꯇꯞꯃꯟꯈ꯭ꯔꯦ ꯇꯨꯝꯃꯦꯕ ꯑꯩ ꯍꯥꯏꯔꯤ ꯊꯥꯗꯔꯛꯀꯦ ꯃꯩꯁꯨ ꯂꯥꯛꯑꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣই ꯃꯩ ꯂꯥꯛꯏꯁꯦ ꯖꯪꯒꯜ ꯃꯔꯛꯇ ꯂꯥꯛꯏꯅꯦꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯔꯦꯜ ꯏꯁꯇꯦꯁꯟ ꯑꯃ ꯂꯩꯌꯦ ꯑꯗꯨꯅ ꯏꯅꯥꯎꯒꯤ ꯑꯉꯥꯡ ꯀꯌꯥ ꯆꯥꯎꯔꯦ ꯑꯣꯖꯥ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯆꯍꯤ 10 ꯑꯗꯨꯗꯤ ꯌꯥꯏꯃ ꯅꯨꯄꯤꯁꯤꯅ 9 ꯆꯪꯉꯦ 9 ꯑꯗꯩꯗꯤ ꯑꯇꯣꯝꯕꯤꯁꯤꯅ 3 ꯅꯤꯉꯣꯜ ꯃꯔꯛꯇꯅꯤ ꯑꯣꯖꯥ ꯑꯍꯨꯝꯅꯤ ꯑꯣꯖꯥ ꯅꯤꯉꯣꯜ ꯃꯔꯛꯇꯅꯤ ꯑꯣꯖꯥ ꯑꯣꯖꯥꯒ ꯁꯨꯝ ꯃꯥꯟꯅꯩ ꯇꯧꯅ ꯍꯧꯗꯣꯡ ꯃꯆꯥ ꯎꯗꯦꯅꯦ ꯍꯣꯏ ꯑꯣꯖꯥꯒꯩꯗꯤ ꯂꯣꯏ ꯆꯥꯎꯔꯦ ꯍꯣꯏ ꯑꯣꯖꯥꯒꯩꯗꯤ ꯆꯥꯎꯔꯕꯅꯤꯅ ꯂꯣꯏꯅ ꯃꯥꯏ ꯉꯝꯅꯕ ꯊꯕꯛ ꯂꯣꯏ ꯐꯪꯉꯕꯅꯤꯅ ꯆꯤꯟꯇꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯑꯣꯖꯥ ꯑꯣ ꯍꯧꯗꯣꯡ ꯆꯠꯈ꯭ꯔ ꯃꯤ ꯏꯪꯉꯦ ꯑꯣꯂꯥꯡꯉꯦ ꯍꯥꯏꯅ ꯑꯩꯅ ꯏꯆꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯐꯝ ꯑꯗꯨ ꯐꯝꯃꯨ ꯆꯠꯈꯤꯅꯨ ꯑꯁꯤ ꯃꯄꯤꯒꯤ ꯃꯤꯒ ꯆꯪꯒ ꯄꯣꯠꯇꯦ ꯍꯧꯗꯣꯛꯑꯒ
ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯔ ꯃꯥꯜꯂꯦꯅꯦ. ꯑꯃꯨꯏꯗꯣꯏꯔꯣ ꯅꯪ ꯁꯨꯗꯅ. ꯅꯃ ꯇꯨꯝꯈ꯭ꯔꯕꯣ? ꯅꯃ ꯇꯨꯝꯗ꯭ꯔꯤ, ꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯁꯨꯝꯃꯤ. ꯍꯣꯏꯕ. ꯍꯜꯂꯣ. ꯍꯜꯂꯣ. ꯃꯣꯏ ꯍꯧꯗꯣꯡꯁꯤꯅ ꯏꯅꯥꯎ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯑꯣꯖꯥ ꯑꯩꯒꯤ ꯆꯍꯤ 94 ꯁꯨꯔꯦ ꯑꯣꯖꯥ. ꯑꯦꯗꯣ ꯑꯃ ꯃꯄꯤꯒ ꯆꯪ. ꯑꯅꯤ ꯑꯍꯨꯝ. ꯑꯃꯗꯤ ꯄꯥꯜꯂ ꯆꯠꯂꯦ ꯑꯃ ꯃꯄꯤꯒ ꯆꯪꯈꯔꯦ. ꯈꯪꯉꯤꯗꯨꯗꯤ ꯑꯍꯨꯝꯗꯤ ꯁꯨꯔꯤ. ꯈꯪꯗꯦ. ꯑꯃꯗꯤ ꯋꯥꯠꯂꯤ. ꯑꯅꯤꯗꯤ ꯇꯨꯝꯈ꯭ꯔꯕꯣ? ꯇꯨꯝꯈ꯭ꯔꯦ ꯁꯗꯅ ꯌꯥꯏꯃ ꯇꯨꯝꯈ꯭ꯔꯦ, ꯑꯍꯟꯗꯣ ꯇꯨꯝꯗ꯭ꯔꯤꯌꯦ. ꯑꯇꯣꯝꯕꯤ ꯐꯃꯨꯡꯗ ꯃꯃꯥꯒ ꯂꯩ. ꯌꯥꯏꯃꯗꯤ ꯉꯁꯥꯏ ꯇꯨꯝꯈ꯭ꯔꯦ. ꯅꯨꯄꯤ ꯑꯍꯟꯗꯣ ꯇꯨꯝꯗ꯭ꯔꯤ. ꯅꯣꯡ ꯂꯩꯌꯦꯕꯅꯦ. ꯅꯪ ꯇꯨꯝꯈ꯭ꯔ? ꯑꯗꯨꯅ ꯁꯟꯖꯅꯥ ꯅꯪꯒꯤ ꯆꯦꯅꯦꯜꯗꯣ ꯊꯥꯡꯒꯠꯂꯨ, ꯈꯪꯉꯕꯣ? ꯚꯤꯗꯤꯑꯣ ꯃꯆꯥ ꯃꯆꯥ ꯊꯥꯡꯒꯠꯂꯛꯑꯣ. ꯏꯃꯥ ꯅꯨꯄꯥꯗꯣ ꯃꯄꯥꯟ ꯂꯩꯔꯦ, ꯏꯃꯨꯡ ꯂꯩꯔꯦ. ꯅꯤꯄꯥꯁꯦ ꯅꯥꯈꯣꯛꯑꯔꯦ. ꯍꯣꯏ ꯑꯕꯨꯡꯉꯣ ꯇꯨꯝꯈ꯭ꯔꯦꯗ. ꯅꯥꯈꯣꯛꯈ꯭ꯔꯦ. ꯑꯣ ꯑꯣꯖꯥꯒꯤ ꯆꯍꯤ 51 ꯁꯨꯔꯦ. ꯑꯦꯁ ꯑꯣꯖꯥ ꯅꯍꯥ ꯑꯣꯏꯔꯤꯌꯦ. ꯑꯣꯖꯥ ꯑꯍꯟ ꯑꯣꯏꯗ꯭ꯔꯤ, ꯑꯣꯖꯥ ꯃꯇꯝ ꯋꯥꯠꯂꯤ. ꯊꯕꯛꯇ ꯂꯩꯕ ꯌꯥꯔꯤ, ꯃꯌꯥꯝ ꯋꯥꯠꯂꯤ. ꯑꯍꯟꯗꯣ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯦ, ꯌꯥꯝ ꯅꯨꯡꯉꯥꯏ, ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ. ꯃꯥꯅ ꯇꯧꯊꯣꯔꯛꯄꯁꯤꯗꯤ ꯑꯩꯒꯤꯗꯣ ꯊꯥꯒꯠꯂꯦ. ꯑꯅꯤ ꯏꯕꯥꯏꯁꯨ ꯃꯇꯦꯡ ꯄꯥꯡꯉꯣ. ꯍꯣꯏ ꯑꯩꯒꯤꯗꯣ ꯊꯥꯒꯠꯂꯛꯂꯦ. ꯑꯅꯤ ꯏꯕꯥꯏꯁꯨ ꯃꯇꯦꯡ ꯄꯥꯡꯉꯣ. ꯍꯣꯏꯕ ꯑꯗꯣ ꯅꯪ ꯏꯕꯥꯏꯒꯤ ꯆꯦꯅꯦꯜꯗꯣ ꯅꯪ ꯀꯣꯃꯦꯟ ꯑꯃ ꯊꯥꯔꯝꯃꯣ. ꯏꯕꯥꯏ ꯌꯦꯡꯒꯦ ꯆꯪꯉꯒ, ꯈꯪꯕꯣ? ꯑꯗꯨ ꯏꯕꯥꯏ ꯀꯩꯅꯣ ꯂꯣꯏ ꯇꯧꯔꯛꯀꯦ. ꯏꯕꯥꯏ ꯁꯤꯌꯔ, ꯏꯕꯥꯏ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯒꯦ, ꯁꯤꯌꯔ ꯇꯧꯒꯦ. ꯑꯩ ꯃꯌꯥꯝꯗꯁꯨ ꯍꯥꯏꯒꯦ. ꯅꯍꯥꯟꯒꯤ ꯁꯨꯖꯤꯇꯥ ꯕ꯭ꯂꯣꯛ, ꯑꯗꯩꯗꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯁ ꯅꯥꯎꯔꯦꯝ ꯍꯥꯏꯕ ꯀꯩꯅꯣ, ꯃꯣꯏ ꯀꯣꯃꯦꯟ ꯍꯜꯂꯛꯄ꯭ꯔꯥ? ꯍꯣꯏ. ꯑꯗꯨꯅꯤ ꯏꯕꯥꯏꯒꯤꯗꯣ ꯚꯤꯗꯤꯑꯣ ꯑꯃ ꯆꯪꯉꯒꯅꯦ, ꯅꯪ ꯀꯣꯃꯦꯟ ꯑꯃ ꯊꯥꯔꯝꯃꯣ. ꯑꯗꯨꯒ ꯏꯕꯥꯏ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ. ꯑꯣꯖꯥꯗꯤ ꯆꯍꯤ 53 ꯁꯨꯔꯕꯅꯤꯅ, ꯑꯣꯖꯥꯅꯤꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯣꯖꯥ? ꯑꯗꯣ ꯍꯜꯂꯛꯇꯦ. ꯑꯩꯅꯗꯤ ꯇꯧꯈꯤ, ꯃꯣꯏꯅ ꯍꯜꯂꯛꯇꯦ. ꯍꯜꯂꯛꯀꯅꯤ. ꯃꯣꯏ ꯀꯣꯃꯦꯟꯗꯣ ꯌꯦꯡꯉꯝꯈꯤꯔꯣꯏꯕꯀꯣ. ꯅꯪꯅ ꯊꯥꯈꯤꯗꯣ ꯀꯣꯃꯦꯟ ꯌꯦꯡꯉꯀꯥꯟꯗ ꯃꯣꯏ ꯍꯜꯂꯛꯀꯅꯤꯗ. ꯅꯪꯒꯤꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯃꯤꯔꯥ? ꯁꯟꯖꯅꯥ ꯁꯤꯡꯉꯥꯏ ꯅꯠꯇ꯭ꯔꯥ? ꯍꯣꯏ ꯑꯗꯨꯗꯤ ꯏꯕꯥꯏ ꯀꯩꯅꯣ ꯇꯧꯔꯛꯀꯦ. ꯏꯕꯥꯏ ꯌꯥꯔꯤꯉꯩ ꯈꯔ ꯑꯩ ꯇꯧꯔꯛꯀꯦ, ꯈꯪꯕ꯭ꯔꯥ? ꯍꯣꯏ ꯌꯦꯡꯁꯤꯟꯒꯦ. ꯑꯣ ꯃꯈꯣꯏ 54 ꯁꯨꯔꯦ. ꯑꯣ ꯌꯥꯝ ꯈꯦꯠꯅꯗꯦ ꯑꯣꯖꯥꯒ. ꯌꯥꯏ ꯅꯍꯥ ꯑꯣꯏꯔꯤ ꯑꯣꯖꯥ, ꯃꯇꯝ ꯂꯩꯔꯤ, ꯍꯧꯖꯤꯛ ꯀꯣꯏꯕ ꯌꯥꯔꯤ.
엄마. Nangge hauji ibai yengko nangge subscriber se 33 jaure video 30 oke 33 siga ibai amaga tawrami nam nang nangai sukure namadagi nang subscribe loram de nang ibai ji yengko nangge sya ne jati ne hoi ibai hajin namadagi ibai tawrami hayeng khara toke ani ai tawke ani hum tawke yang kai namari tawrami ko yengo hoje nongna comment nama lakani lamani comment nama thami apra ado nang video kha semu khamba ka changha hoi yenge changkhamni ko net jadasna jamnu waiba nangi shota 9 views 37 16 93 180 66 100 105 62 33 oke ribai changi ne jadamina jadre wow nangi hero le pamme kai phamduna se tu ne jadre hayeng ibai chodan kan to ke ko hoi ado ngasi mi laknade laktene ngasi mi lakpa wali kenda mi lakpa pase kenda ibana su migi LB da jam jaw ngamdabdo adunani sanjama sengre
Si mi lakpa wali. Handa video thanggattabanina ne ibaina sum live ngahangak sum logune. Kano do kan to gidrana ne. Nung khongi tabra sanjana. Hoi AD jaroke ba hoi support haiduraba kanano dang khangbra yam support haida lai thagatrasu jaba natro haidi video do thangapale padi kaitara watch time tarei dugaidi views tu kakthara-kani tha-gini dana views chaisa do video do sunga thangdade watch time kakhrani video su mengta kano views su mengta kani tai naman natro mani namani namani nama noira ngasi maye thajaba wale sinau miyam leiribo yang halapiro video thangaladi live thadasu jaiko kaide video thangalasu live thau kai kaide ne video views langi di phaidana video ko iba ge video sin di yamna kano to mina ke tare yam ju phajadabanina mina yengbu su wale ko luhombaga di sum kaya 1 kg ba 2 kg ba digiti iba ge kano 23 kg bodum jaw boni video iba ge short ta jangune short video da jeng short video da kai jaw yong daune 77 kg jaw bo jaw boni de 200 kg jaw bo jaw boni ba ge sum jeng ko angang tungkrabo ngasi ibagi channel se amni ma lakte ibagi yam support toba ko ibagi channel da jana thoyok jeba ma support toba agi channel ma laktre kai tawroba ngarang su ma kuinya layamde kakana nokpa se nung dera nukpa tu sendana lai tu aina hoji ibaina haiding na mahan lai ibaina haibalo di malai tu kakana nukpa se nung dera nukpa kochi ko laga nukpa male mani kochi koli mi ai hoi ai khara toroke mama lake ni ama lake hoi kochi koli mi ai se rebita kenyang chai like toro kochi koli mi shaw tan nganang de ge shaw mi
ꯔꯦꯕꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯂꯥꯏꯛ ꯇꯧꯔꯣ ꯀꯀꯥꯒꯤꯗꯣ ꯑꯗꯨꯅꯤ ꯁꯟꯖꯅꯥ ꯅꯪ ꯈꯪꯅꯕ ꯅꯃꯥꯟꯅꯕꯁꯤꯡꯗꯣ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯍꯜꯂꯛꯎ ꯏꯕꯥꯏꯁꯨ ꯇꯧꯔꯛꯀꯦ ꯅꯪ ꯉꯔꯥꯡꯗꯒꯤ ꯀꯀꯥ ꯃꯪꯒꯣꯟꯅ ꯀꯣꯆꯤ ꯊꯥꯡꯉꯤꯃꯤ ꯉꯔꯥꯡꯗꯒꯤ ꯑꯩꯅ ꯑꯗꯨꯅ ꯅꯣꯛꯄꯗ ꯍꯧꯖꯤꯛꯇꯅꯤ ꯑꯩꯅ ꯅꯣꯛꯄꯗ ꯐ꯭ꯔꯤꯗ ꯄꯨꯔꯥ ꯐꯥꯄꯥ ꯅꯣꯛꯊꯣꯛꯏꯁꯦ ꯉꯔꯥꯡ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯋꯥꯈꯜ ꯅꯪꯅ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯒꯨꯗ ꯅꯥꯏꯠꯁꯨ ꯄꯤꯔꯝꯗ꯭ꯔꯦ ꯕꯥꯏꯁꯨ ꯄꯤꯔꯝꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯈꯤꯗꯅ ꯀꯀꯥ ꯏꯇꯣꯝꯇ ꯁꯨꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯟꯈ꯭ꯔꯦꯗꯅ ꯉꯔꯥꯡꯗꯣ ꯉꯁꯥꯏꯅ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯉꯁꯥꯏꯅ ꯇꯧꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯀꯣꯃꯦꯟ ꯂꯥꯛꯏꯕ ꯀꯀꯥ ꯑꯗꯨꯅꯤ ꯀꯀꯥꯅ ꯉꯔꯥꯡꯗꯒꯤ ꯁꯥꯎꯗꯅꯀꯣ ꯑꯗꯨꯝ ꯀꯣꯆꯤ ꯊꯥꯡ ꯂꯩꯔꯝꯃꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯅꯍꯥꯟꯉꯩꯗꯤ ꯑꯩꯒꯤꯗꯨ ꯐꯖꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯒ ꯑꯩꯅ ꯇꯨꯝꯗ꯭ꯔꯤꯉꯩ ꯅꯪ ꯃꯤꯁꯦꯡ ꯈꯥꯡꯉꯤ ꯀꯀꯥꯒꯤ ꯉꯥꯏꯕꯤꯔꯒ ꯉꯔꯥꯡꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯍꯩ ꯋꯥꯇꯥꯁꯨ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯁꯨ ꯍꯥꯏꯔꯝꯗꯦ ꯕꯥꯏ ꯑꯣꯏꯒꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯆꯠꯂꯨꯔꯒ ꯈꯦꯆꯤ ꯆꯥꯂꯨꯔꯒ ꯃꯨꯟꯊꯔꯕ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯉꯁꯥꯏꯗꯩ ꯀꯣꯆꯤ ꯊꯥꯡ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯪ ꯂꯥꯛꯄꯅ ꯍꯥꯜꯂꯦꯕ ꯑꯁꯤꯅꯤ ꯃꯤ ꯑꯆꯪꯕ ꯉꯥꯡꯅꯨ ꯍꯥꯏꯕꯁꯦ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯤ ꯀꯀꯥ ꯍꯣꯏ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯒꯅ ꯏꯁꯣꯔꯅ ꯎꯔꯝꯒꯅꯤꯀꯣ ꯅꯨꯃꯤꯗꯥꯡꯅꯤ ꯀꯀꯥꯗꯤ ꯃꯤꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯗꯦꯀꯣ ꯅꯪ ꯉꯁꯥꯏꯗꯒꯤ ꯅꯪ ꯀꯀꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯃꯤ ꯂꯥꯏꯛ ꯇꯧꯔꯒ ꯅꯪ ꯍꯧꯖꯤꯛꯇ ꯀꯣꯃꯦꯟ ꯏꯔꯛꯏꯃꯤ ꯑꯗꯣ ꯉꯁꯥꯏꯉꯩ ꯅꯣꯛꯄꯒ ꯉꯁꯥꯏꯉꯩ ꯋꯥ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯍꯥꯏꯕꯒ ꯃꯥꯟꯅꯕ ꯌꯦꯡꯉꯨ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯤ ꯀꯀꯥ ꯍꯥꯏꯗꯣ ꯅꯪꯅ ꯈꯪꯉꯤ ꯀꯀꯥꯗꯤ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯑꯆꯨꯝꯕ ꯉꯥꯡꯉꯤ ꯃꯤꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯗꯦ ꯑꯗ ꯅꯪꯅ ꯀꯣꯆꯤ ꯀꯣꯜꯂꯤꯃꯤ ꯍꯥꯏꯕꯗꯣ ꯆꯨꯝꯃꯦꯕꯀꯣ ꯉꯔꯥꯡꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯗ ꯉꯁꯤꯐꯥꯎ ꯂꯥꯏꯚ ꯍꯧꯔꯒ ꯀꯣꯆꯤ ꯍꯧꯔꯦꯕ ꯃꯤꯄꯨꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯁꯨ ꯅꯪꯅ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦ ꯀꯀꯥꯅꯤꯡꯕꯁꯦ ꯀꯀꯥꯒꯤ ꯅꯦꯠꯇꯤ ꯀꯩꯕ ꯆꯀꯔ ꯕꯤꯍꯨ ꯑꯣꯏꯕꯅꯤꯅ ꯇꯜꯂꯤ ꯍꯥꯏ ꯑꯗꯨ ꯀꯀꯥꯒꯤ ꯂꯥꯏꯐꯇ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕ ꯆꯀꯔ ꯚ꯭ꯌꯨꯁꯤꯗꯤ ꯉꯔꯥꯡꯗꯩ ꯅꯠꯇꯦꯗꯅ ꯅꯍꯥꯟꯗꯒꯤ ꯇꯧꯔꯛꯄ ꯅꯠꯇ꯭ꯔో ꯑꯩꯅ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯃꯐꯝꯁꯦ ꯍꯥꯏꯗꯣ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯅꯦꯠ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅ ꯅꯨꯃꯤꯠꯀꯤ ꯄꯨꯡ ꯑꯅꯤ 2 hours ꯑꯩꯅ ꯂꯥꯏꯚ ꯊꯥꯏꯁꯦ ꯅꯪ ꯌꯥꯎꯔꯤꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯔꯣꯝꯗꯁꯨ ꯀꯩꯕ ꯆꯨ ꯃꯥꯟꯅꯩ ꯑꯣ ꯍꯣꯏ ꯅꯣꯡ ꯑꯁꯤꯒꯗꯤ ꯆꯨꯗ꯭ꯔꯤꯌꯦ ꯇꯥꯕꯁꯦ ꯁꯤꯒ ꯅꯣꯡ ꯌꯥꯝ ꯈꯣꯡꯉꯤ ꯃꯤ ꯑꯅꯤ ꯁꯨꯔꯦ ꯊꯦꯡꯀ꯭ꯌꯨ ꯁꯟꯖꯅꯥ ꯃꯤ ꯑꯅꯤ ꯁꯨꯔꯦ ꯃꯤ ꯑꯅꯤ ꯁꯨꯔꯦ ꯅꯪꯒꯤꯗ꯭ꯔꯣ ꯏꯄꯥꯒꯤꯗ꯭ꯔꯣ ꯅꯪꯒꯤꯗꯤ ꯍꯧꯖꯤꯛ ꯑꯃ ꯆꯠꯈ꯭ꯔꯃꯤ ꯍꯌꯦꯡ ꯅꯥꯌꯦꯛꯇꯗꯤ ꯍꯌꯦꯡ ꯁꯟꯗꯥꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯀꯣ ꯇꯥꯕ꯭ꯔꯥ ꯁꯟꯖꯅꯥ ꯀꯩꯅꯣ ꯔꯦꯕꯤꯇꯥ ꯀꯀꯥꯅ ꯀꯀꯥ ꯑꯃꯒꯣꯅ ꯍꯥꯏꯁꯦ ꯍꯥꯏꯁꯟꯅꯕ ꯅꯠꯇꯦ ꯍꯥꯏꯁꯟꯅꯕꯕꯨꯗꯤ ꯏꯁꯣꯔꯅ ꯎꯔꯝꯒꯅꯤꯀꯣ ꯑꯗꯨꯅ ꯀꯀꯥꯒꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯉꯔꯥꯡ ꯅꯪꯅ ꯁꯪꯒꯤꯇꯣꯟ ꯍꯜꯂꯛꯄꯗꯒꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯁꯦ ꯉꯔꯥꯡꯗꯩ ꯅꯠꯇꯦꯕ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯑꯩꯒꯤ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯆꯀꯔ ꯚ꯭ꯌꯨ ꯂꯩꯔꯦꯁꯤ ꯅꯪ ꯈꯪꯉꯤꯃꯤ ꯈꯪꯉ ꯅꯪꯅ ꯁꯨꯝ ꯑꯩꯒꯤ ꯂꯣꯏꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯞꯄꯣꯔꯠ ꯇꯧꯔꯤꯃꯤ ꯑꯦꯜꯕꯤꯁꯦ ꯑꯗꯣ ꯉꯔꯥꯡꯁꯤ ꯅꯪꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯝꯗꯉꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯊꯣꯛꯈꯤꯕ ꯄꯦꯟꯗꯕ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯑꯦꯜꯕꯤ ꯊꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯊꯥꯔꯝꯃꯤꯀꯣ ꯑꯩ ꯅꯪ ꯂꯥꯛꯑꯃꯤꯅ ꯅꯨꯡꯉꯥꯏꯔꯦ ꯁꯤꯒ ꯈꯔ ꯆꯨꯔꯦ ꯑꯣ ꯑꯩꯈꯣꯏ ꯁꯤꯒ ꯆꯨꯗꯦ ꯏꯕꯥꯏꯒꯤꯗꯅꯦ ꯑꯣ ꯆꯠ ꯑꯗꯣ ꯑꯅꯤꯁꯨꯕꯗ ꯀꯣꯃꯦꯟ ꯊꯥꯔꯝꯃꯨ ꯆꯦꯅꯦꯜ ꯄꯥꯏꯗꯕ ꯑꯣꯏꯔꯁꯨ ꯑꯄꯥꯏꯕ ꯑꯣꯏꯔꯁꯨ ꯁꯟꯖꯅꯥ ꯈꯪꯕ꯭ꯔꯥ ꯆꯦꯅꯦꯜ ꯄꯥꯏꯕ ꯃꯤ ꯑꯣꯏꯔꯁꯨ ꯆꯦꯅꯦꯜ ꯄꯥꯏꯗꯕ ꯃꯤ ꯑꯣꯏꯔꯁꯨ ꯏꯕꯥꯏꯗ ꯀꯩꯅꯣ ꯇꯧꯔꯝꯃꯣ ꯂꯥꯏꯐꯁꯤꯗ ꯍꯩꯕ ꯂꯥꯏꯐꯁꯤꯗ ꯍꯥꯏꯕ ꯍꯣꯏ
ꯔꯦꯕꯤꯇꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯅꯪ ꯈꯨꯝꯗ꯭ꯔꯤꯗꯣ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯩꯅ ꯍꯪꯉꯛꯏꯁꯦ ꯔꯦꯕꯤꯇꯥ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤꯗꯤ ꯁꯪꯀꯤꯔꯇꯟ ꯂꯩꯇꯕ꯭ꯔꯥ ꯑꯗꯣ ꯐꯤꯗꯣ ꯀꯌꯥꯝ ꯁꯥꯕ ꯂꯣꯏꯔꯦ ꯑꯩ ꯂꯧꯕ ꯂꯥꯛꯀꯗꯣꯝꯅꯤ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯥ ꯀꯀꯥꯅ ꯍꯥꯏꯁꯦ ꯀꯀꯥ ꯐꯤ ꯂꯧ ꯂꯥꯛꯀꯗꯣꯃꯤ ꯁꯥꯕ ꯀꯌꯥꯝ ꯋꯥꯠꯂꯤ ꯂꯣꯏꯒꯗꯧꯕ ꯍꯥꯏꯔꯣ ꯉꯥꯁꯤꯡ ꯊꯣꯡꯕ ꯃꯌꯥꯝꯒꯤ ꯑꯩꯒꯤꯗꯤ ꯏꯔꯣꯝꯕꯅꯤ ꯑꯣ ꯅꯪ ꯉꯥ ꯌꯥꯝ ꯍꯩꯅꯗ꯭ꯔꯣ ꯍꯣꯏꯅꯦ ꯏꯔꯣꯝꯕ ꯆꯥꯝꯃ ꯐꯩꯗ ꯄꯩꯁꯥ ꯇꯤꯡꯉꯔꯣꯏ ꯇꯣꯉꯥꯟ ꯃꯆꯦꯡꯒ ꯃꯣꯔꯣꯛ ꯑꯃꯒ ꯊꯨꯝꯒ ꯇꯧꯔꯗꯤ ꯃꯦꯠꯄ ꯏꯔꯣꯜ ꯏꯁꯤꯡ ꯍꯩꯖꯤꯜꯂ ꯌꯥꯔꯦꯗꯅ ꯀꯀꯥꯗꯤ ꯉꯥ ꯌꯥꯎꯗꯤ ꯆꯥꯗꯦꯀꯣ ꯀꯀꯥꯗꯤ ꯉꯥ ꯌꯥꯝ ꯄꯥꯝꯃꯤ ꯅꯃ ꯃꯥꯡꯈ꯭ꯔꯦ ꯅꯃ ꯐꯃꯨꯡꯗ ꯀꯥꯈ꯭ꯔꯦ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯃꯆꯥꯗꯤ ꯍꯥ ꯑꯣꯅꯣ ꯅꯥꯈꯣ ꯍꯃꯥꯔꯦ ꯔꯦꯕꯤꯇꯥ ꯉꯁꯤꯗꯤ ꯁꯪꯀꯤꯔꯇꯟ ꯆꯠꯇꯕ꯭ꯔꯥ ꯉꯁꯤꯡ ꯆꯥꯗꯦ ꯂꯤꯁꯥ ꯆꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯒꯤ ꯆꯤꯡꯁꯥꯡ ꯈꯥꯡꯗꯣ ꯁꯥꯕ ꯂꯣꯏꯔꯕꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯉꯁꯤ ꯆꯪꯉꯛꯄ꯭ꯔꯥ ꯃꯆꯥ ꯅꯪ ꯀꯩꯗꯧꯔꯤꯕ Masa masih lagi sama dulu. Cái thôi cái này vô. Được. Ở trong cái này mà. Chết ba. Chúng người nào thì ui lần nào. 집이라 뭐 만들다 Đây huy. 에이 젤리 Mơ. Khamba good night okay good night thank you six like done like jayba lakpani good night okay no problem good night ngasi taude ngasi taude sadre ꯆꯠꯄ ꯍꯣꯠꯅꯔꯤ ꯀꯥꯏꯗ ꯆꯠꯂꯤꯕ ꯔꯦꯕꯤꯇꯥ ꯀꯥꯏ ꯆꯠꯂꯤꯅꯣ ꯃꯣꯅꯤꯇꯥ ꯃꯥ ꯍꯧꯖꯤꯛꯇ ꯇꯨꯝꯕ ꯆꯪꯉꯛꯏ ꯉꯁꯤ ꯁꯥꯗꯦ ꯉꯁꯤ ꯇꯧꯗꯦ ꯁꯥꯗ꯭ꯔꯦꯗ ꯆꯠꯄ ꯍꯣꯠꯅꯔꯤ ꯀꯥꯏ ꯆꯠꯂꯤꯅꯣ ꯉꯁꯤ ꯄꯨꯁꯀꯥ ꯆꯥꯕ ꯆꯠꯂꯤꯔꯥ ꯃꯣꯃꯣ ꯆꯥꯕ ꯆꯠꯂꯤꯔꯥ ꯏꯕ ꯁꯤꯜꯆꯔꯗ ꯀꯩ ꯊꯕꯛꯀꯤ ꯆꯠꯂꯤꯕ ꯄꯨꯡ ꯀꯌꯥ ꯆꯠꯂꯤꯅꯣ ꯁꯤꯜꯆꯔꯗ ꯅꯪ ꯁꯤꯜꯆꯔꯗ ꯆꯠꯂꯤ ꯍꯥꯏꯕ ꯇꯥꯔꯗꯤ ꯄꯨꯁꯀꯥ ꯄꯤꯖꯔꯝꯒꯗꯕꯅꯤꯗꯣ ꯁꯣꯏꯈ꯭ꯔꯦ ꯁꯤꯜꯆꯔꯗ ꯆꯠꯂꯤ ꯍꯥꯏꯕ ꯇꯥꯔꯗꯤ ꯄꯨꯁꯀꯥ ꯄꯤꯖꯔꯝꯒꯗꯕꯅꯤꯗꯣ ꯔꯦꯕꯤꯇꯥ ꯑꯗꯨ ꯅꯪ ꯉꯔꯥꯡ ꯑꯦꯜꯕꯤꯗ ꯍꯥꯏꯔꯝꯃꯗꯤ ꯉꯁꯤ ꯀꯀꯥꯅ ꯅꯪꯒꯤ ꯄꯨꯁꯀꯥ ꯄꯤꯖꯔꯝꯒꯗꯕꯅꯤ
Pung tarada. Oh, pung kayada halaiba. Pung tarada. Pung kayada halaiba. Pung kayada halapano. Kay tapakino. Nang pung tara haramadi. Masi puska pijar majabani do. Kakanai. Kaka doigi baskandi gi haune. Baskandi gi haukte. Aide baskandi chau chate. Ay ngasiba baskandi da puska no macai mogi biharin jomado. Pung mai da halaiba. Ma yam thengina. Kaya sijar tabakaba haurabo. Pung tara chalaga mari da halai do tabakaba haurabo. Tabak amagi kaka. Jam thengge pung tara chala pung mai halai duni thengina yamna kai tabak nuna. Nang nang habe tabak to gira nadang tabak atop kano private da subagi tabak to gi chali bra. Nang pung tara chalaga pung mai halai jam thengina do dia. Bas kani puska ja haukte bako mo biharin jori sing ja haukte. Aje kuye da puska chata ba mahi da chaga isai sakpa nungai ta ba khanause. Palai bondagi chatlaga akhoi mayam chalaga chai. Oh palai bonda. Oh palai bondagi chalaga akhoi mayam kai ni mai. Palai bondagi chalaga akhoi mayam laga chai. Oh palai bonda mo kai biharina yom raisya ay ubu dina palai bondaga. Ngasigi wariro palai bon chali do. Hakang wawa chale mayam. Fido kam kana sabalo itu no. Oh palai bongi haukte haina. Bas kandida hawi hai. Kuire chatpa chahi mari mu phare. Ado ing jaragati
이친 포탑이로 누시르베 이친 거 아이su 내시 누가이티 어떤 그땅 와리거 뿡ꯉꯒꯃꯤ니 푸니 빤 거 미니 땅 투당하이레 실로라가 이슈 로스라니 good night kakak net patle hoi ne jatre ꯀꯅꯥꯒꯨꯝꯕꯁꯤꯅ ꯂꯣꯏꯕꯤꯕ ꯇꯥꯔꯒꯗꯤ ꯄꯣꯊꯥꯕꯤꯔꯣ ꯃꯇꯝ ꯕꯥꯔꯣ ꯇꯥꯒꯗꯧꯔꯦ ꯃꯌꯥꯝꯕꯨ ꯒꯨꯗ ꯅꯥꯏꯠ ꯄꯤꯖꯔꯤ ꯑꯩꯅ ꯃꯌꯥꯝ ꯋꯥꯁꯨ ꯋꯥꯅ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯗꯤ ꯊꯥꯒꯠꯇꯕꯁꯨ ꯉꯝꯗꯦ ꯌꯥꯝꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯅꯦꯠ ꯉꯥꯛꯇꯪ ꯌꯥꯡꯉꯁꯨ ꯇꯧꯕ ꯑꯗꯣ ꯃꯇꯝꯗ ꯈꯤꯇꯪ ꯋꯥꯠꯂꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯕꯤꯕ ꯇꯥꯔꯒꯗꯤ ꯒꯨꯗ ꯅꯥꯏꯠ ꯄꯤꯖꯔꯒꯦ ꯃꯌꯥꯝ ꯄꯣꯊꯥꯕꯤꯔꯣ ꯋꯥꯔꯝꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯝꯁꯨ ꯊꯦꯡꯕꯅꯤꯅ ꯑꯩꯗꯤ ꯄꯨꯡ ꯇꯔꯥꯗ ꯑꯗꯨꯝ ꯍꯧꯕꯅꯤꯅ ꯈꯤꯇꯪ ꯊꯦꯡꯗꯣꯛꯑꯦ ꯑꯇꯩ ꯃꯇꯝꯗꯤ ꯐꯪꯗꯕꯅꯤꯅ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯣꯊꯥꯕꯤꯔꯣ ꯋꯥꯔꯅꯤꯀꯣ ꯑꯩ ꯌꯥꯝꯗ꯭ꯔꯦ ꯃꯤꯅꯤꯠ ꯄꯨꯡ ꯑꯃ ꯃꯤꯅꯤꯠ 50 ꯁꯨꯔꯦꯕꯀꯣ ꯄꯨꯡ 12 ꯕꯥꯔꯣ ꯇꯥꯗꯣꯔꯃꯤꯅ ꯃꯤ ꯂꯥꯛꯄꯁꯨ ꯋꯥꯠꯂꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯣꯊꯥꯕꯤꯔꯣꯀꯣ ꯑꯩ ꯒꯨꯗ ꯅꯥꯏꯠ ꯄꯤꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ
ꯆꯪꯉꯛꯇ꯭ꯔꯦ ꯃꯌꯥꯝ. Ma'am is now good night, good night, good night. Okay, Revita, good night. Thank you. Potharo, Revita, waramni. Good night, Potharo. Kakana, Chen Revita bu haninga thagachari, Kakana kaubanga mo. Chen Revita, Kakana yamanungshi. Ko, waswana kakai, Chining hangai masa. Kakai thagali, Kakana namu kaubanga mo ko. Good night, Potharo, waramni. Nang ngani baw pungamum baw nang mobile video yang lebedo. Ado yengano ko modo phatte hajang solakani ko kakana haiba illo ado pothara sire bita good night.